ngasi Sunday special gi Paodamkhol da thamjariba LOTSINDUNA THAMLIBA corona gi Asengba hariba Paodamkhol asibu tabiriba miyoi khudimakpu ahanba maktada khurumjari corona virus ki mipainariba asi arangmam yauna sinbane sel tanaba pambaine global crime amagi mayaida aikoi tawrabane asumna doctor for information haina mingtholba Germany gi doctor changa hena yawba organization amana press conference amada lauthoke amadi August 29 2020 da Europe da miyoi lakyagi mass protest amasu mapung phana tawki haibagi report lay Spain dana doctor for truth haina mingtholba doctor chatuk henbagi organization amanasu German doctor singna hairiba wafam aduga manana asumna haike COVID-19 is a foul pandemic created for political purpose. This is a world dictatorship with a sanitary excuse. We urge doctors, the media and the political authority to stop this criminal operation by spreading the truth. Haibadi COVID-19 asi rajniti gi oiba kanaba longnabagi damak lanna pohan khiba laichatne. Laina amabu khulai oina sijinaduna malem pumbada dictatorship purknaba pambaine. Masita natna makhoina doctor media amadi miyam gi mihut oiriba famnaiba khudimakna crime gi thabak asi khambiu miyamda achumbu yohonbiu hainasu fongdokle Spain amadi Germany gi doctor lising henbana laichat asibu pandemic asibu global crime ni hairiba karigino aikoina di khangdaba makhoina di khangba kari leiba jatno hena ngaklibudi lebak ani sikhak natana atopa lebak kya gi doctor singnasu makhoi gi haipet manaba wafam phongna phongdor ki bakya laikre masiga chap manana Indian doctor khargi video su YouTube ta social media de thengnakre masisu asengba oiridra natraga atopa conspiracy amagi saruk amu oiramgadra kadi khanbibage USA dasu pandemic koba documentary ama semke maduda COVID-19 asi criminal thong amani haiduna mayak sengna takli amadi doctor lising kuntaret henbana wapam sisu support tawki haibagi report su lei Hijam sida ikoina thengnajaba kharasu miyamda thamjage COVID-19 pandemic asi SARS-CoV-2 koba coronavirus amana thohanbane coronavirus haibasi virus singi achauba family amani haibaya virus sing asina miyoibada respiratory disease haibadi sor honbaga mari leinaba laina sing thoale laina asi icham chamba lok laihawdagi hawraga severe acute respiratory syndrome SARS haibadi sor honba wabagi phibam phawa thohanba ngame record yenglubada malengi oina corona gi anba positive case asi China gi Hubei province ki chahi 65 surba misak amada hoike case adu 17 November 2019 dane maram asinabu coronavirus disease asibu COVID-19 haina samna kokhibane India dana ahanba case asi Kerala gi chahi 10 surbi amada January 27 2020 da ahanba case oina fangkhe matang sida khwaidagi ngakngai oiba mayamda Phongna sungai haido khidraba wafam amasu thamjarake munna tabiyu kanagumba amana anaubi hidak natragana posak ama semlabadi madugi petel lauthokne petel hairabadi misak tu natana natraga misak tu gi ayaba yaudana atopa amana pot natraga hidak adu saba natraga yonba yate system and method for testing for COVID-19 haiduna COVID-19 leileite khangdoknabagi pambai asibu Richard Rothschild koba misak amana Dutch government organization amadagi petel lokhe masida khwaidagi angakpa oiribadi petel lokhiba sahi aduni video asibu tariba singi maraktagi sahi adu khangbiba yawbra khangbiba yawragadi video asi mafam sida push thambiraga comment box da answer soidene ibirabu maramdi somgi knowledge adu atangmane khangdriba mayambusu khangjin bihawro system and method for testing for COVID-19 gi petel asi COVID-19 pokhi haina thajanariba inkumja 2019 gi chahi mari mamang haibadi 2015 da petel tawkhibane masi karamna oithokpano 2021 phawbasida corona gi hidak ti lairadana matik chabati ka phawba miyoi suna phanganba ngamdringai asuknanna laina asi 2019 da thokani haina khangbasi oithokpra karigumba khanglagadi mangjongnana tika amadi hidak matam chana saudaba karigino World Bank gi trade software World Integrated Trade Solution ki data sina amukka hena ngai ori mi yeng tabiyo data asida mayak sengna uba fangli madudi 2017 amadi 2018 da leibak kayana corona testing kit asi leikrabane uchari photo asida leibak sing amadi atai akupa detail yawre
Data asi 2020 gi September tang mangada social media da viral oiki. Adubu mathang numit tang tarukta COVID testing kit hairambadu testing kit khaktamak haiduna ming onthoke. Khanduna yengbiyo. Pot leibagi print bill da potsai khudimaki akaknaba pottugi maming amadi mamal adum yawbane. Testing kit khatama haibasi maram chabra. Urine test tawbagi kit su testing kit ne. Blood test tawbagi kit su testing kit ne. Laina khudingi su kit khene. Asumna kit makal kya lay. Makoi sing adu sizinafam loina khene. Adudi crore lising kayagi order dubu potugi akaknaba sizinafam haidoktabu oithokpra. Natragana masi thawaina losin khiba ama oididra. Natragana mayambu langtak nahanba wakhal thenba kanagumba amagi thawongla. Oiramlagana masida madugi kanaba karino. Rockefeller Foundation ki matung ina global pandemic ama laklabadi madugi parinam oina athingba kya lairakani. Amu hana akibadu mayok nadanaba miyamna harau harau masagi ningtamba kathorakani. COVID-19 gi first wave matung India da second wave lakre. September fauda third wave lakpa yari haina su taba phangle. Adubu chekselibani haiduna curfew kakta tawbudi yaroi. Manipur government na miyamgi kharata orabasu sapana haiduna mamo apps su launch tawkre. Apps asi sizinaduna hayira amadi hingjang napi yumda phamduna leiba yagadoribani. Adubu luribadi inkol lejidaba apps tu pairagasu potchai du kaunaba sel leitaba suraga tanba makhoigidi karam thokligaba. Resel da chengdi yankhre haupa hautaba siraroi. Adubu cheng khaktana immune kanba yagadra. Sakumda machal walaklabadi mental health sokloidra. Masi crime kya horokphamgi maram oirakloidra. Report amagi matung ina COVID tholakpagi matungda nupisingda sathaba physical amadi sexual violence masing yamba hengale. Nupi ahum kudingi nupi amadi victim oirakle. Marak sida nupi ki shelter sing hangduna thamba pharak taba counseling taunanaba source leiraktaba amadi atai atopa hiram kayana maram oiduna mental health hol laktuna to oningdaba thodok kya tholoknabagi masaksu oiraktaba natte. Sairak sida mayamna khwaidigi ikaulang hangnaribu wafam ama hairagadi COVID karam kan fawba laigani. Screen da pijariba photo asi munna yengbiyo. Source asigi matung ina World Bank na COVID-19 bu project amani haina mayek singna iri amadi project closing numit asina 2025 ki 31st March ni haina piri. World Bank gi chief economist Carmen Renhana phongdokhibadasu mangthakhiba malemgi sitmilon hangatnaba hotnabadasu sahi mangang mukti changlagani. Anthony Fauci kanano mahaka coronavirus disease ka kari mari leinabage. Anthony Fauci na US की National Institute for Allergy and Infectious Disease की डायरेक्टर की पम 1984 दगी ngasi फावो पुरकले. महाक US President की Chief Medical Officer सु ओइरे. महाकना 2017 दा असुमना लाउथोके. There is no question. There is going to be a challenge for the coming administration in the arena of infectious disease. There will be a surprise outbreak. Mahakna mayak singna takli madudi matamdugi US President Trump ki tam loidringai yamna santokanba laina laset ama laklagani. Khanghoudana angakpa mongda sandorakani. Anauba sarkar ki damaksu masi mayoknabada laidaba oigani haina su phongdokhi. Bill Gates nasu 2018 da haiki madudi. Anauba global pandemic ama laklagani. Maduna miyoi karor kunthra mukti pukhragani. Mahaki loinabi Melinda Gates nasu phongdokhi madudi engineer virus haibadi khusemgi virus haibasina miyoibagi khwaidigi khudongthiba haibadu porakadori malemgi khwaidigi senjau paiba tawgeta ngamba matai manau anina kari urubadagi natragana khanglubadagi wafam asi thamlakhibano hojik phaugi oina coronavirus asi China gi Wuhan dagi sandorakpani hainari coronavirus asi Melinda Gates na phongdokhiba khusemgi virus adu oirabadi virus asi masakatnabu honabada sahi kharidi soidana sanglamgani Ngaklibadi 2015 da China gi Wuhan da leiba Wuhan Virology Institute ta Anthony Fauci na $1 million 3.7 India gi sel da hairagana 27 crore muk thadakhi. Donald Trump na US ki president oiringai paumi amana hiram sida wa hangna bhotna rubugi video clip su social media singda fangle. Bill Gates masana global pandemic ama lakani haibagi wafam asi thamlakhraba matung sahi mukta COVID-19 sandorakhiba asi sanaruba khak oigadra. 2019 gi October 18 da New York ki The Ferry Hotel da event 201 a global pandemic exercise ama pangthokhe. Pung ahum makhagi mifam adu Johns Hopkins Center for Health Security, World Economic Forum and
Bill and Melinda Gates Foundation sinbani amadi masina malemgi thakta lalol itik tawriba company trama sarkar gi phamnaiba sing amadi health leader kyasu mifam do saruk yakhe mifam aduda pandemic amada karamna kari tawgani aduga kataida kari tholakpa yai haibadu kupna nainaba kaknatana mock drill su tawke pandemic exercise asigi sayul khar matungda hanba covid case tholakhi amadi tha kharada malem pumbugi oina misi mina tholakpa hoke ngasi su leptre masisu sumna sum mapa sana rubagini haigadoribra auditorium aduda mayeklan iki madudi pandemic ama lakadori madugidamak aikoi sem sabatai pandemic exercise adugi ming event 201 thonke matang sida thamning libadi virus asina sandorakpada khwaidagi kanaribasi kanano khwaidagi sitlibasina karino balem pumbugi oina sahi 35 mathakta leiba mioi kudingmakna vaccine kapthokdaba yadri haibagi pibamni hojik leiribase vaccine company ne khujok mukta hojik phawbada trial phase ahum lalibasi company kuntrip muktani madudasu amu mapam kudingmakta yare haina fanglibasina manga taruk mukta chairaubada kusum lei kombi lei sitpagum malemgi oina hojik vaccine sitle sitpam su thokpane screen da mityeng tabeyo 19 December 2019 da Bill Gates ki Twitter account da Bill Gates masana hangjare ekoi foundation gi mathang khongthang kari oigane pakum sum hakna pijare lakadori ba sahi sida malem gi haksel gi oina vaccine khwaidi gi sitpa matam oirakadore mahakna mayak singna phongdoki ba wafam adu onthokna sumkhre haujuk fawbada vaccine leiba yonba asina khwaidi gi kanaba oire matang sida amuk ningsing jage coronavirus ki matang da Bill Gates ki makhut yawi hairubagi dama Facebook ta Thursday numita account amasu pel tawkhibata ngairi marak sida the Australian koba khabar amana severe acute respiratory syndrome samna SARS coronavirus asi third world war da Chinese military scientist singna sijinana hotna bane masigi document sing su phangle haina pongdokhe Chinese authority singna di masi oidabo wafamne yamna laina online da yonba larik amagi waribu hiram sigi document ni haiba langani haina makha takhe asumna coronavirus ki matang da conspiracy theory amadi counter theory asuki matik yamna laikre ngasi amana haiba hayeng amana hekta kai hangsit kanano amana atopa amamu haire aikoina su angamba khara matam changna khomjin jaduna mayamda khangmina si haibagi pandamda khudol tamnabo honajare video asibu pukning thor piboina mayamna like amadi share soidana tawbiramo research asi khomningai da fawba piklaba iramdam manipurda mioi lising taruk ka chamri yankhai positive oiduna lairibani test report ngairiba mioi kya amasu lairam gadoribani thawai chamaga yankhai ni thoi amasu leina asina pukhre nomgi suraka chara tanjariba singdadi lukokpada len taba haibaduni khutlona duna ningsingjari section view luna na leibiyo wakal nungai thokpa tambiyo wakal ghakchanga mari yamna laine mayamgi wakal lonsu khawrang na ngaijari mathang video ki topic kari ohensi ki habidusu comment box ta thambiramu aduga aroibada channel asibu subscribe tawbu kawbigano hena nungaiba topic ama amu mathangi sesal da soidana pujarake matam du phawgi oina kaina na baya thang nijari